ngasi di anh sangai visual mafam da kapage yung mo dalo eh ramuro da siri wale amadi sa to rena anh gì chẳng biết điều gì nó khâu rồi mà này bộ không được ticket tập phải nhưng không nên đem của mà đấy bazar ko đi chẳng biết in wala decoration ma fang pan seme yung ngasi si kakalak ka ke ya cái nó phải mà thật đi cà đi rồi nó gari park tobom du yo re pas mamem na do yam thila pia ba yam la na yang wa le ga gari park to cái mà nó đi khang đi bộ là bố con mang ta này bộ hay đi hợp tác con rể bung đông nó mà đi em kích nó mà phâm nhung của em tao mà phâm là tiệp ạ nhìn mình bây feel phao như nó chân cái bây đây nó khó bây bây tao nó đúng chân cái bây wow khang rồi hal lắc bật đi thì bưng đi tao rồi lắc thì lắc nhỉ không lắc tới cái giờ chắc con si chango le ba ko changoจะ kamai tau hang yeng ji lo VIP tang yu ma le ne si de do mayam na moirang gi ticket ma lupa chama pi chani pi ana adu mai pai da haina re hafta kang je bungi de ngarang gi vlog tu da ha gre dan ko ado hangang gi de ticket ma lupa yang khai oi ado ticket se hangang gi ka aga atopa mafam de yeng bia de ba mai mai mafam de gi oi na ticket to ka ka da wa si gi chagon mafam ji ne pha ja re am la pi ngai de gi u bi ni ba ching duon de lai ne lai ka than ja la ba fonda ji da ya tre da sum no tok san da ado si mathak ka ba je khong ka ju yai ada gari da chala ju yai ba ko ada gari da sat po ta de mi ma da lupa chamo dong to ko si ticket ka si po le ro chi da chala ne si 3G di ona re ne This time in a long time I'm alright I've seen a lot of change Been through a lot of pain Some things are not the same As they were a year ago But all will be okay I move on each and every day The past is where it stays Way back a year ago Ado ai gi oben knowledge mathak ta karu bagi hayo hairaga di ka ya ga tin khoi mathak ta di ka bi ro matam mang na ne hajik ki oina di kemai test mana changon ju phajana sabu loi hogdre ba ko yot chai loi yung lai aduga lambi chapam je sa mai tha le aduga simangai mathak ta lei ba aduga walking gum chat pa gi nuai ne aduga ayuki view ma yeng ma di pa fadar ni Imphal city gi view ne pa uri je si phone ji do oi ye number ya de wa ne ko adugo Shanghai festival gi oi na yeng ma la pa de so mathak ka ba de ko matam mang ne de si di hayeng Shanghai festival lo kan da jo hena phajana semka la ga du matam de ye mu du ne na yam thi na nungai ni na ko si lambi kulai ku thek ke si na khang tek thek thare ha to sona kalai si kulai la si dong thek thar si tar ti phaja wa ni de view ta di ba koila ban tha ram ni na yang wa le okto ran da wem ne kaya na chan re ra okto du ran da we ba phat yang wa le ke ta mi chan re lo si dress se la kap to ra dress se la kap ka na na pa ma do ko le kap Noi na kap tiro, kuin kap tiro. Noi na dung kap tiro. Si water ATM ay naman lai ba ko. Si kamay tong ying ni. Aduga sinus mai lai. So mathak na sida ibudong margin gi kabam da. Adu ne ba. Aduga sida food stall mari mangam phame aduga so mathak ta store le gum da so mathak tam ting Ini itu mesin tengah war malah, menunggang kan kai sistem. Oh, ising lobi ini sih dege. Walita ini sih nama apa? Aduga 20 liter gina, sih nama apa? Ada sih koin thada raga sih nama ka ising sih tarak tu ba. Ado koin jadi kya thada tu ino liter kya no di thadi. Mokoi sih dah function tahu ya, buat tu dah ini tu sana jauh nah hai. Sabun ngomong tu ngomong tapi ada facility, aduh mapi ni na ko sangari sabun gari ke kasang bagi ado Shanghai festival manung je oi dura na traga na hayang wai ibudo margin da ko bana traga sangun awang mo da du yeng bala pagi matang do oi dura di khangdre da haji bagu na de
ꯑꯗꯨ ꯐꯦꯁꯤಲಿꯇꯤ ꯂꯩꯍꯧꯗꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯒꯤ ꯒꯥꯔꯤ ꯑꯣꯛꯇꯣ ꯃꯆꯥꯗ ꯑꯗꯨꯗꯤ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯣ ꯄꯩꯁꯥꯗꯤ ꯀꯌꯥ ꯂꯧꯕꯅꯣꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯁꯤꯗꯩꯅ ꯁꯤ ꯃꯊꯛꯄꯨ ꯈꯛꯇꯪ ꯑꯞ ꯗꯥꯎꯟ ꯀꯥꯕꯒꯤ ꯂꯧꯕꯁꯤꯗ ꯂꯨꯄꯥ 100 ꯂꯧꯔꯕꯅꯤ나 ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯛꯇꯪꯗꯤ ꯊꯥꯔꯞꯇꯤ ꯇꯥꯗꯧꯗꯤ ꯃꯥꯜꯂꯦ ꯃꯤ 2-3 ꯆꯠꯂꯒꯗꯤ ꯀ꯭ꯔꯣꯁꯇꯤ ꯌꯥꯝ ꯐꯖꯅ ꯆꯠꯇꯣꯔꯤ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯁ꯭ꯇꯦꯖ ꯑꯆꯧꯕ ꯂꯩꯔꯦꯗꯅ ꯑꯗꯨꯏ ꯃꯅꯤꯡꯗ ꯁꯤꯗ ꯒꯦꯠ ꯂꯩꯔꯒ ꯁꯤꯗꯅꯤꯀꯣ ꯁ꯭ꯇꯣꯜ ꯂꯩꯔꯤꯁꯦ ꯑꯥꯗ ꯂꯩꯍꯧꯕꯗꯨ ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯝꯕ ꯃꯥꯔꯖꯤꯟ ꯀꯥꯈꯠꯐꯝꯗꯨꯅ ꯑꯥꯗꯅꯦꯕ ꯑꯥꯗꯩ ꯂꯥꯛꯄꯗ ꯈꯃꯣꯏꯁꯨ ꯂꯩꯔꯦ ꯂꯤꯕ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯦ ꯕꯦꯛ ꯑꯔꯪꯕꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯐꯤꯌꯔ ꯕ꯭ꯔꯤꯒꯦꯗꯁꯨ ꯂꯩ ꯑꯍꯥꯎꯕ ꯉꯥꯛꯇꯅꯦ ꯁꯤꯗꯤ ꯑꯃꯗꯤ ꯆꯥꯗꯣꯔꯦꯅ ꯁꯤ ꯗꯥꯏꯔꯦꯛ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯦꯅꯦ ꯁꯤꯗꯤ ꯇꯧꯔꯦꯅꯦ ꯁꯤ ꯀꯦꯞꯁꯤꯗꯤ ꯐꯖꯩꯌꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯠꯈꯤꯕ ꯂꯝꯕꯤꯁꯨ ꯂꯥꯞꯄꯦ ꯁꯤ ꯑꯃꯃꯝ ꯂꯩꯔꯒ ꯈꯤꯡ ꯆꯠꯈ꯭ꯔꯖꯔꯣ ꯃꯀꯣꯟ ꯊꯣꯛꯏꯅꯦ ꯊꯩꯉꯥꯒꯤ ꯃꯐꯝꯗ ꯀꯔꯤꯅꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯁ ꯐꯨꯗꯇ ꯐꯝꯃꯒ ꯑꯆꯥꯄꯣꯠ ꯆꯥꯕꯩꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗꯗꯤ ꯀꯤꯗꯤ ꯏꯪꯒꯥꯏꯅꯗꯅ ꯑꯗꯩ ꯑꯆꯥꯄꯣꯠꯇ ꯆꯥꯕ ꯍꯦꯛ ꯂꯣꯏꯔꯒ ꯉꯥꯛꯀ ꯐꯝꯕꯗꯤ ꯀꯥꯏꯗꯦꯗꯅꯀꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯦꯞꯄ ꯂꯩꯕꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯐꯪꯗꯦꯀꯣ ꯁꯤꯗꯗꯤ ꯏꯁꯩ ꯑꯃ ꯊꯥꯗꯔꯒꯀꯣ ꯑꯆꯥꯄꯣꯠꯀꯗꯣ ꯌꯥꯝ ꯊꯤ ꯃꯍꯥꯎ ꯂꯩꯅ ꯆꯥꯃꯁ ꯑꯃꯃꯝꯇꯪꯒ ꯌꯥꯝ ꯊꯤ ꯂꯦꯝꯅꯀꯣ ꯆꯥꯅꯕꯤ ꯃꯍꯥꯛꯅꯒ ꯅꯥꯀꯟꯗꯒ ꯐꯝꯃꯒꯀꯣ ꯆꯥꯗꯕꯒꯤ ꯐꯤꯜꯗꯨꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯅꯧꯅ ꯈꯪꯅꯗ ꯉꯥꯏꯔꯤꯕꯒꯨꯝꯕ ꯂꯥꯛꯄꯒꯤꯗꯤ ꯁꯤ ꯃꯐꯝꯁꯦ ꯂꯥꯛꯄ ꯌꯥꯏ ꯁꯤ ꯃꯐꯝ ꯆꯥꯐꯝꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯆꯥꯐꯝ ꯃꯐꯝ ꯂꯩ ꯏꯁꯩ ꯗꯥꯔꯥ ꯆꯥꯒꯦꯔꯥ ꯄꯨꯔꯥ ꯂꯝꯍꯥꯡꯗ ꯆꯥꯒꯦꯔꯥ ꯃꯝꯂꯤ ꯇꯧꯕ ꯃꯐꯝꯗ ꯆꯥꯒꯦꯔꯥ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯅꯤ ꯇꯧꯔꯝꯕꯗ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯔꯅꯤ ꯑꯩꯅ ꯉꯁꯥꯏ ꯒꯥꯔꯤ ꯊꯧꯕꯗ ꯀꯀꯥꯗ ꯍꯪꯕꯗꯀꯣ ꯑꯗꯣ ꯌꯥꯝ ꯊꯤ ꯅꯩꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯀꯣꯕ꯭ꯔꯥ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯏꯗꯣꯔꯦ ꯑꯦꯟꯇ꯭ꯔꯤ ꯆꯪꯕꯒꯤ ꯇꯤꯀꯦꯠꯁꯨ ꯑꯝꯇ ꯂꯧꯔꯣꯏ ꯍꯥꯏꯕꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯦ ꯁꯤ ꯅꯨꯃꯤꯠꯁꯤꯡꯁꯦ ꯁꯤꯗ ꯊꯥꯏꯁꯦꯉꯣ ꯆꯪꯕ ꯇꯤꯀꯦꯠꯁꯨ ꯂꯧꯔꯣꯏ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤꯁꯨ ꯕꯁ ꯁꯥꯔꯚꯤꯁ ꯇꯧꯗꯣꯔꯤꯕꯀꯣ ꯐ꯭ꯔꯤꯗ ꯑꯗꯣ ꯈꯔꯗꯤ ꯇꯧꯗꯣꯔꯦ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯦ ꯐꯖꯅ ꯇꯧꯊꯣꯛꯑꯦ ꯗꯦꯀꯣꯔꯦꯁꯟ ꯃꯐꯝ ꯐꯖꯅ ꯁꯦꯝꯃꯦ ꯁꯤ ꯎ ꯄꯥꯝꯕꯤꯁꯤꯒꯀꯣ ꯁ꯭ꯇꯣꯟ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗꯅꯦꯕ ꯁꯤꯁꯤꯅ ꯁꯣꯝ ꯃꯊꯛꯇꯁꯨ ꯗꯤꯁꯀꯣ ꯂꯥꯏꯠ ꯊꯥꯜꯂꯤꯅꯦ ꯑꯣ ꯇꯤꯡ ꯇꯧꯔ ꯂꯦꯛꯐꯝꯗꯣ ꯁꯤꯗ ꯀꯦꯝꯄꯤꯡ ꯇꯧꯐꯝ ꯂꯝꯕꯤ ꯊꯤꯕꯅꯦꯀꯣ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯕꯤꯜꯗꯤꯡ ꯑꯃ ꯂꯩꯖꯦ ꯁꯤꯗꯤ ꯆꯪꯉꯝꯗꯧ ꯃꯥꯜꯂꯦ ꯌꯦꯡꯉꯁꯤ ꯁꯤ ꯀꯥꯈꯠꯂꯒ ꯀꯩ ꯂꯩꯒꯦ ꯑꯣꯀꯦ ꯆꯨꯝꯃꯦ ꯑꯁꯤꯗ ꯂꯩ ꯕꯤꯜꯗꯤꯡꯁꯦ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯁꯣꯝꯗ ꯆꯠꯂꯒ ꯁꯤꯗꯒꯤ ꯂꯝꯕꯤ ꯁꯤ ꯂꯩꯔꯦ ꯑꯣ ꯑꯌꯨꯛꯇꯗꯤ ꯐꯖꯅꯤꯌꯦ ꯁꯤꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯋꯥ ꯐꯝꯕꯝ ꯐꯤꯠꯇ ꯂꯩꯔꯦ ꯇꯨꯝꯐꯝ ꯂꯩꯔꯦ ꯁꯤꯁꯨ ꯂꯩꯔꯦꯅꯦ ꯑꯁ ꯃꯩꯗꯤ ꯐꯖꯅ ꯂꯩ ꯌꯥꯔꯅꯤ ꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉꯩꯗꯨ ꯌꯦꯅꯈꯥ ꯑꯣꯏꯔ ꯃꯥꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯊꯣꯛꯂꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯃꯈꯣꯡꯗ ꯇꯤꯀꯦꯠꯀ ꯄꯥꯏꯔ ꯃꯤ ꯑꯃ ꯐꯝꯅ ꯂꯩꯔꯝꯃꯤꯀꯣ ꯃꯥ ꯍꯟꯗ꯭ꯔꯦ ꯕꯖꯥꯔ ꯀꯣꯔꯣꯝꯗꯒꯤ ꯆꯪꯉꯛꯏꯅꯨ ꯍꯥꯏꯅ ꯌꯥꯝ ꯍꯩꯌꯦ ꯃꯦꯟ ꯊꯣꯡꯁꯦ ꯊꯤꯕ ꯈꯪꯗꯦ ꯌꯦꯅꯈꯥꯝꯗꯩ ꯐꯧꯊꯣꯛꯑꯒ ꯕ꯭ꯂꯣꯛ ꯅꯝꯊꯔꯛꯏꯅꯦꯕ ꯇꯧꯕ ꯉꯝꯕ ꯅꯨꯄꯥꯅꯦ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯣꯝꯗꯒꯤ ꯁꯤ ꯂꯦꯞꯄꯁꯦ ꯀꯌꯥ ꯂꯧꯒꯦ ꯃꯤ 2ꯗ ꯑꯣꯏꯗꯣꯏꯔꯥ 1Kꯁꯦ ꯇꯦꯡꯁꯨ ꯁꯣꯝꯗ ꯑꯗꯨꯝ ꯄꯨꯊꯣꯛꯇꯣꯏꯕ ꯑꯣ ꯑꯗꯨꯝ ꯀꯦꯝ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯂꯥꯛꯑꯁꯨ ꯌꯥꯔꯦꯅꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯨꯡꯉꯒ ꯍꯥꯟꯅ ꯃꯐꯝꯗ ꯇꯥꯔꯦ ꯁꯤꯗꯤ ꯀꯥꯔꯤꯅꯦꯕ ꯑꯩꯅ ꯊꯦꯛꯀꯣꯏ ꯆꯠꯂꯒ ꯆꯠꯀꯗꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯋꯥꯏ ꯃꯅꯤꯡꯗ ꯈꯝꯊꯦꯡꯃꯨꯛ ꯆꯠꯂ ꯂꯩꯕꯗꯣ ꯑꯗꯨ ꯂꯩ ꯂꯩꯔꯝꯃꯦ ꯏ-ꯔꯤꯛꯁꯣ ꯂꯩꯔꯦ ꯁꯤ ꯇꯣꯡ ꯆꯠꯈꯤꯗ꯭ꯔꯣ ꯋꯥꯏ ꯑꯩꯗꯤ ꯁꯤꯒꯤ ꯏ-ꯔꯤꯛꯁꯣꯁꯦ ꯒꯥꯔꯤ ꯚꯔꯥꯁꯦ ꯌꯥꯝ ꯊꯤ ꯆꯥꯎꯔꯝꯗꯧ ꯃꯥꯜꯂꯦꯕ ꯐꯦꯁꯇꯤꯚꯦꯜ ꯃꯐꯝ ꯑꯃꯗ ꯑꯣꯏꯔꯒꯗꯤ ꯁꯤꯡꯖꯨꯕꯨ ꯂꯨꯄꯥ 50 ꯃꯈꯥ ꯇꯝꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯇꯥꯡꯉꯝꯗꯧ ꯃꯥꯟꯕꯅꯦꯕ ꯋꯥꯈꯟꯗ ꯁꯥꯒꯠꯇꯅꯒꯀꯣ ꯍꯥꯏꯗꯤ ꯇꯣꯡꯗꯕꯤꯗ ꯈꯣꯡꯅꯒ ꯆꯠꯂꯤꯅꯦ ꯑꯗꯣ ꯍꯜꯂꯛꯄꯩꯗꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯋꯥꯃꯟꯗꯅ ꯇꯣꯡꯉ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯤ ꯑꯃꯅ ꯁꯨꯝꯅꯇꯪꯒꯤ ꯂꯨꯄꯥ 10 ꯈꯛꯇ ꯂꯧꯕ ꯋꯥꯅꯦ ꯁꯤꯗꯤ ꯌꯥꯏꯌꯦ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯌꯥꯏ ꯁꯤꯒꯤ ꯔꯦꯠ ꯁꯤꯁꯇꯦꯝꯁꯤꯗꯤ ꯌꯥꯝ ꯊꯤ ꯌꯥꯏ ꯑꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯒ ꯍꯦꯟꯒꯠꯂꯛꯄꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯑꯣꯀꯦ ꯃꯇꯥꯡꯁꯤꯗ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯁꯤꯗ ꯑꯗꯨꯝ ꯇꯣꯡꯉꯤꯕꯅ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯗꯤ ꯅꯞꯀꯦꯗꯤ ꯌꯥꯔꯣꯏꯗꯣꯏꯖꯥꯠꯂꯥ